2025 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯂꯥꯎꯊꯣꯔꯛꯄꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖꯀꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯀꯣꯏꯇꯥꯟ ꯇꯥꯟꯗꯨꯅ ꯂꯩꯖꯕ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯛꯇꯣꯕꯔ 2023ꯗꯒꯤ ꯁꯣꯛꯅꯕ ꯍꯧꯔꯛꯂꯤꯕ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯇꯨꯅ ꯂꯥꯟꯐꯝ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯈꯛꯇꯕꯨ ꯃꯦꯗꯤꯌꯦꯠ ꯇꯧꯕꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯏꯁꯨ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯏꯟꯚꯥꯏꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝ ꯃꯤꯌꯥꯝ ꯈꯪꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯌꯥꯎꯍꯟꯗꯨꯅ ꯋꯥ ꯂꯥꯎꯅ ꯄꯨꯔꯛꯈꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯆꯠꯂꯣꯏ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯅ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯜꯂꯦ, ꯃꯍꯥꯛ ꯑꯁꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯄꯤꯌꯨ ꯍꯥꯏꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯑꯣꯏꯅ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯥꯡꯖꯧꯅꯅ ꯇꯧꯕ ꯊꯕꯛ ꯑꯃꯈꯛꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯕꯛꯇ ꯑꯣꯏꯅ ꯎꯔꯛꯄꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯁꯨ ꯊꯦꯡꯅꯔꯛꯂꯤ꯫ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯥꯁꯀꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯇꯨꯅ ꯆꯍꯤ 3,000 ꯍꯦꯜꯂꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯄꯤꯁ ꯗꯤꯜ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯑꯍꯥꯟꯕ ꯐꯦꯁ, ꯍꯣꯁꯇꯦꯖꯁꯤꯡ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕ, ꯐꯥꯖꯤꯟꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯁꯤꯟꯗꯣꯛꯅꯕ, ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯑꯅꯤꯁꯨꯕ ꯐꯦꯁ ꯈꯨꯠꯂꯥꯏ ꯊꯥꯗꯕ ꯑꯃꯁꯨꯡ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯧꯅ ꯔꯤꯕꯤꯜ ꯇꯧꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯅꯔꯛꯇꯕꯗꯒꯤ ꯂꯥꯟꯐꯝ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯑꯣꯏꯕ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯁꯤꯡ ꯍꯧꯖꯤꯛ ꯎꯕ ꯐꯪꯂꯛꯂꯤ꯫ ꯉꯁꯤ 19 ꯑꯣꯛꯇꯣꯕꯔ 2025 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯍꯧꯅꯅ ꯁꯥꯎꯗꯔꯟ ꯊꯪꯕ ꯒꯥꯖꯥꯒꯤ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯔꯥꯐꯥ ꯕꯣꯔꯗꯔꯒꯁꯨ ꯅꯛꯅꯔꯤꯕ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯔꯣꯀꯦꯠ ꯄ꯭ꯔꯣꯄꯦꯂꯔꯁ ꯑꯃꯁꯨꯡ ꯒ꯭ꯔꯦꯅꯦꯗꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯂꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯛꯇꯣꯕꯔ 10ꯗ ꯌꯥꯅꯈꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯚꯥꯏꯑꯣꯂꯦꯁꯟ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯔꯥꯐꯥ ꯑꯃꯁꯨꯡ ꯈꯥꯟ ꯌꯨꯅꯤꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯆꯠꯊꯈꯤ꯫ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯗꯔꯟ ꯒꯥꯖꯥꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯏꯖꯔꯦꯜ ꯂꯥꯟꯃꯤꯁꯤꯡꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩ ꯍꯥꯏꯗꯨꯅ ꯏꯖꯔꯦꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯠꯊꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯣꯏꯔꯤꯕ ꯇꯅꯦꯜꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯕ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯁꯤꯖꯐꯥꯌꯔ ꯑꯁꯤꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯟꯖꯤꯟꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯕꯨ ꯅꯥꯀꯜ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯁꯦꯝꯗꯣꯛ ꯁꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯃ ꯄꯥꯝꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯦꯒ꯭ꯔꯦꯁꯟ ꯑꯁꯤꯕꯨ ꯖꯁꯇꯤꯐꯥꯏ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯔꯤꯕ ꯏꯖꯠ ꯑꯜ ꯔꯤꯁꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯅꯧꯅ ꯊꯣꯔꯛꯄ ꯔꯤꯄꯣꯔꯠ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯃꯥꯁꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡꯗ ꯑꯁꯤꯕ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯑꯁꯣꯛ ꯑꯄꯟꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯊꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯁꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯃꯈꯣꯏꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯛꯇꯣꯕꯔ 10ꯒꯤ ꯃꯇꯨꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏ 39 ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯆꯝꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯐꯪꯂꯦ ꯍꯥꯏꯅ ꯊꯝꯂꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯤꯜꯂꯛꯂꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯩꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯈꯥ ꯇꯥꯔꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯥꯗꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯍꯧꯅꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯟꯕ ꯄ꯭ꯔꯦꯁꯔꯁꯤꯡ ꯎꯕ ꯐꯪꯂꯛꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ ꯏꯇꯥꯃꯥꯔ ꯕꯦꯟ ꯒꯦꯚꯤꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯗꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯖꯔꯦꯜꯒꯤ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯤꯕ ꯁꯄꯣꯔꯠ ꯑꯁꯤ ꯍꯟꯗꯣꯛꯈꯤꯗꯨꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯥꯏꯍꯟꯕ ꯐꯥꯎꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡꯁꯨ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯂꯤ꯫ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤ ꯑꯃꯨꯛꯄꯨ ꯀꯥꯏꯈ꯭ꯔꯒꯗꯤ ꯅꯧꯅ ꯁꯦꯝꯒꯠꯄꯗ ꯌꯥꯝꯅ ꯋꯥꯕꯗ ꯅꯠꯇꯅ ꯀꯔꯞꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯥꯔꯖꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯤꯚꯝ ꯆꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫
maram aduna lenga kaidanabagidamakta power da lainabagidamakta khongthang kaya ama lokhatlakpa yabagi oiba matam adu hojik chap chana urakle mathang asina Ukraine gi luchingbo oireba Vladimir Zelensky gi maikei di US tamna tomahawk missile fangnabagidamakta yamna wana honajaduna lakiba atu mahaka Trump gi unadringai gi mangjawnana Russian President Vladimir Putin amasung US President Donald Trump ka phone da wari sanaduna makoi animaki oiba meeting amaka mo hana sinjilakpasina maram oiduna hojik Zelensky tomahawk missile fangdana maram damdaningba kain hankre hojik nauna Hungary hairiba country asigi city ama oiriba Budapest hairiba mafam asida Russian President amasung US ki oiba president ani unagaduriba asigi oiba mifam asigi mangjawnai Russian President Vladimir Putin gi maikei gi landfom asi loisinabagi damakte US ta yamna kanba condition khara thamlakti hairiba condition adudi mamangda thamkiba aduga chamanana Ukraine hairiba country asigi oina southeastern thangba sarukta leiriba Donbass ki oiba region asi Russia da pitorau pakarigumba madu pitorakpa taragadi madugi exchange oida Kherson amasung Zaporizhia na chingba mafamsing asi Russia gi maikei gi Ukraine da pitoktuna landfom asi loisinsi ceasefire gi oiba wafam adu da khongthangjinsi haibagi oiba wafam asini Howjiksi US ki luchingba amasung Russia gi oiba luchingba anisi gi oiba mifam amagi damakta Budapest hairiba mafam asida matam di lepsin create tawbatubu hairiba mafam asida mataw karam dawduna Russian President Vladimir Putin lakadawriba no haibasi gi oiba yamna chawbo wangsing aduma hangnarakli karigumba Vladimir Putin gi maikei gi Budapest gi oiba journey asi lakpa matamda Ukraine hairiba country asida lan soknaribani na fawba yarori masigi northern thangba sarukta Belarus amasung Poland fawduna lake haibasu masisu yamna nakpada nattana hairiba country sing asisu International Criminal Court ki signatory oiba country singni matam kharagi mamangda Russian President Vladimir Putin asi war crime na maram oiduna ICC gi maikei gi faro haiduna order takiba laikre masida sunatana hojik sokna riba Russia amasung Ukraine gi oiba landform asida EU gi oinaba leiriba country sing asigi maikei gi Russia hairiba country asigi matakta economic sanctions sing thamjinba khakta natana EU gi oina leiriba country sing asigi airspace asida Russia gi oiba fighter jet sing paiba yaroi haibigi oiba yamna chawba athingba ama leiribani maram aduna Russian President Vladimir Putin na Hungary tamna lake haiba taragasu athingbasing adu bypass tawnabagi damakta tonganba khongthang ama lokhatpadi adumak mathau tagadawri Russia gi maikei gi Crimea gi khara lapthoktuna Black Sea gi oiba mafam asida laklaba matungda fauzilakadra haibadusu madudasu yamna chawbu risk leiba amasung mahang lakadawriba lambi asisu Russia ga thoidokna mari faba country sing oidabana maram oiduna fajin kiba natragana khudong thiba lakpa yabagi oiba chance adu leibana Russia gi maikei gi koithoklaba matungda Iran tamna fauraba matungda Turkey fauduna Hungary hairiba country asida lakpa yai haibagi oiba route asida yamna kana panari Russian President Vladimir Putin gi oinadi Hungary hairiba country asi EU amasung NATO gi saru ama oijaba taragasu masigi luchingbo oiriba Viktor Orban hairiba mi asidi Russia gi Vladimir Putin ga yamna achetpa marup ama oibana thoidogba issue ama leiroi haibigi oiba wafams asidi loina makfongdoknaribini maram aduna Hungary hairiba country asida unasi haiba matamda NATO country EU gi country ama oijaba taragasu Russian President Vladimir Putin gi maikei gi yarakba adumak oiramgani hauji mifam asi pangthokpa fawba Houre Viktor Orban gi maikei gi Hungary hairiba country amasung mahaki lenga asi peacemaker amani haibagi oiba wafamsing yamna kan lawba haurakre mamangi oiba ahanbagi oiba summit adudasu nintijana wari sanaraba matungda ngasi uriba aduki matik yamna kanba landform asi laknabagi lambi ama yatkibani maram aduna anisubagi oina pangthokadaba mifam asidasu peace porakani haibadu hauji fawba guarantee tawba yaba wafam ama natte